Idu ningthogi post ki lokhocherke army na sore sai lautholaba phawba Churachandpur irang handre hojik numidang irang kalakli Jomi amana all bazar da Jomi flag thetpagi tower kabada kuki marsing na chingtharaga phukre ngarang su Jomi flag mobile tower dagi chingtharaga lauthokibani Jomi sing na su kuki marsing gi flag thelaga lakpa gari khamba fuba tawbada kaidre haikre ngarang yanakhiba wafam ngasi kaide kanglaipa punba kholaw gi update gi lokhocherke KVV gi chairman K Guite chairman Jomin attack tawbadagi asokpa masa adu aruba fibam dalaibadagi district hospital da pukhatkre kanglaipa punba kholaw gi update gi lokhocherke kuki ama Jomin sniper na kapada hatkre Jomi sing na stern John BB gi president gi gari thugairam le hairi Churachandpur town da nongna irang tholakpada mar macha ama sikre Paite macha ahom thiba khangdana leiri curfew thamli tha sigi taraga tareta mar furuf ki mehrilu famagi luchingba Richard Lanjanpuya mar sakhangdaba khara nafaduna pukraga Churachandpur district headquarter da leiba school amagi mayada tamthina phuraba matung langthoktuna thamlambagi thodok kamari leinana Jomi Paite furuf ka umkhanabagi thodok leiringai cherak asida ngarang numidang Churachandpur district headquarter manakta leiba Selmet Thongkhongda ZCDF ki flag thenaba honabada nakalani maki mioi singi marakta khana choina bathokpagi thodok amada mar proof ki mioi ama leikhidaba thodok na maram oiraga Churachandpur district ta choba kangnu ki irang lakpa hokre ngarang numidangi thodok adugi matung tarakpada khana choina bada yawani haiba Paite furuk ki machimana ani yawna naha ahum thiba khangna leiri haina Churachandpur Police station da complaint tawrakre hairi ngarang numidangi thodok aduda leikhidaba mioi adugi maming lalroi Pukhwangte yankhai humda apokpa sauta Pukhwangte Churachandpur gi Salmet Giljal bing digini hari ma ke sibauchan Churachandpur Salmet Christian Hospital digi police na lokholaba matung ngase ayuk Churachandpur district hospital gi mokta puraktuna postmortem tawnaba sem sakre hari amarom da hiramasiga mari leinana mar student association na Churachandpur district police ta official complaint ama tawkhre hari Hiramasiga mari leinana ngarang numidang Churachandpur gi Salmet thong mayada thokiba khana choinabagi thodok adugi matung tarakpada Paite machahum thiba khangna leiri haina police station da complaint tawrakre thiba khangna leiriba mioi sing adudi Lanmualan kungataruk amasung mahaki manang nupa kang songman kungamari apokpa Thankhang muan amasung Kamkhwan hau kungani thoi apokpa Daukhanlam makhoi ahummak new lamkagi Khomintang digini hairi amarom da Churachandpur town da nongna horakhiba irang asina maram oiraga irang asi laksinabagi damak vulnerable oiba mafam sing da rapid action force CRPF Assam Rifle amasung Manipur police ke hen before sing thajin nangak senbagi thabak sing kan khatkre hairi Chera sida Churachandpur district administrator amasung Christian Goodwill Mission Churachandpur na district asigi miyam da santi oina nungsi chanana leminana bapil tawri Panbayai tha sigi taraga taretagi hauduna mar tribal leader Richard Lanjanpuya marbu faduna pukraga tamchina phuraba matung hundoklambagi mayokta mar inpuina ningthokaba phawbagi manungda fabada chenariba mioi sing surrender tawgadabani haibagi demandar Churachandpur district pumbada shutdown lauthoktuna thamkhraba matung district administration na BNSS ki section 163 gi makhada district asida thingbasing thamduna lakhibani